KIMACS ki MITYENG MAKHA KWAKEITHEL HEINOUKHONGNEMBI da LEIBA regular English school da Ngasidagi Houna Thang ta Takpi Tambiba Houkhre Laisol Tinsol ga loinana pangthokiba thang ta sentakpa hongdokpagi thoram aduda KIMACS ki advisor Laitan Dhamendrona laigi oiba thoram sing pangthokhi thoram aduda school asigi headmistress Chingtham Aruna secretary Chungkham Nabakumar amadi school asida thang ta sentakadaba oja ahibam albon mangangna saruk yakhi Hiramasiga Mari Lenana, KIMACS ki Assistant Publicity and Information Secretary W. Yunganba Mitayna Thadorokpa Jerolman Hai, Kunai Asida Ngasi Taxi Khasi, Thogalon, Chatnalon Chingba Kya Kaitharakliba Sidagi Kanba Ngamnaba, Hogalakliba Mirol da Thangta Amadi, Manipuri Jagoi Tambibani, Kanagumba High School Amadi Higher Secondary School Singda, Thangta Amadi Manipuri Jagoi na Chingba subject happening but later badi, KIMACS da Pau Fabirago Amadi, Palace Compound da LEIBA KIMACS ki head office da Laktuna, Tanaba Yagani Hainasu Jerol Sinamakhatana Fongdorokli.